Akashbani Imphal, Maibam Dwijamani na pau pasari, ahanbada maroiba pau. Manipurda COVID-19 positive oiba miyoi lising ohum yagadaba khajikta ngaiselagle. Leibaga sida COVID-19 na naramba miyoi puna lak tara mathoi lising mariputaruk sani ohum layengduna naba phankre. Naba pharkpagi sang sada humpumanga dasmit tarik taruk yaure. Amasung Bihar da ising isaugi phibam haujiksu luna leiri. Manipurda COVID-19 positive oiba miyoi lising ohum yagadaba khajikta ngaiselagle. Ngarang phawbada raija sida laina asina naraba miyoi lising ani chamapan kun sure. Masigi manungda miyoi lising ama satret humputaruk layengduna naba phatuna mayum da halankre. Haujik active case lising ama sa maniputaret leiri miyoi taret amadi laina asina maram moiduna leikidre. Maraga sida raija sida COVID-19 positive oiba miyoi ka hen henkalpadagi makoi sing adu layengnabagidamak sarkarna akanaba thorang lokhale. Taurang asigi saruk ama oina Imphal West Jilagi Lamboi Khungnang khongda leiba Manipur Trade and Expo Center da phamung sahum leiba COVID Care Center Mukhyamantri Nongthomam Biren Singna ngarang sangakre. Sangabagi thoromda paumi singda wa ngangbada Mukhyamantri na hai raija sida laisat asi makata na santoraktanaba miyambo bhab tahanbagi tangai phadabalei. COVID-19 positive oiba miyoi singna lochinduna leibagi mahutta thokpiraktuna layengbinaba Sri Biren appeal tawki. Mukhyamantri na hai haujiki oina phamung sahum khaktamuk leiriba asi phamung lising amadi hengalana bahondari COVID-19 na naraba miyoi singbo matam sana layengnaba COVID Care Center sing hangdopagi-damak hagsel bibhaga masung ati official singbo Mukhyamantri na thagatki. Raija sigi tongan ba Bidhan Sabha Kendra singda July thagi PDS ki polam sing singthokpa leptri. Ngarang Imphal East Jilagi Khetrigau Bidhan Sabha Kendra gi oina Pradhan Mantri Garib Kalyan Anna Yojana gi seng quintal lising masanipan tarani thui singthokre. Ngarang singthoki ba sigaloina na jila sigi oina seng singthokpa loikre. Senapati Jilagi oina seng quintal lising ahum satruk marifum doi singthokre. Maraga sida Imphal West Jilagi migrant workers singi oina ngarang seng quintal sama kutramapan singthokre. Ukhrul Jilagi Singai Bidhan Sabha Kendra gi su seng singthokpa loikre. Thobal Jilagi Lilong Bidhan Sabha Kendra gi oina yojana asigi makhada seng quintal lising ani taramanga singthokre. Raija sida COVID-19 na maram oiduna lomi singna har phangnadabagi awaba kayamarum mayoknari phibam asi yenglaga Bistupur Jilagi khankalaba lomi nipurom da har bek kayamarum ataba mamalda yenthokre. Bharat Gyan Bigyan Samiti na sinduna lomi singda ataba mamalda har yenthokiba thoram aduda wa ngangbada samiti gi president hai thaurang asi lomi singi awaba yenglaga jila aduda makata na sathaki gani masigi mathakta COVID laina dagi ngakthokna ba sarkarna paikhaliba thabak thoram kaya da su mateng pangani hairi paugi marak thanna atenba break ama. State Health Services ki regular amadi NSM Manipur ki contract laibiri bathawai yawa nursing dagi tha taruk tamgadaba Bridge Program Certificate Course in Community Health for Nurse haiba course asi tamnabagi application kauri apunba sheet masing humpuni masagi chahi kunsra mangadagi hendaba regular natraga contract hauji thabak tawriba GNM natraga BSc nursing oibaga loinana yamdrabada chahi ani thabak tawraklabu oigadabani. NISM Manipur की वेबसाइट nismmanipur.org की एप्लीकेशन डाउनलोड तौबीरगा अगस्त की तारीख 13 फाउबदा एप्लीकेशन पिसिन बियू हेन अकुप मरोल की दमक स्टेट BPCCHN की कोऑर्डिनेटर की टेलीफोन नंबर 9774579170 द कांटेक्ट तौबियू बाउजेन जरिबा स्टेट मिशन डायरेक्टर स्टेट हेल्थ सोसाइटी मणिपुर ताबिरिबा पावसी आकाशवाणी इम्फाल लगनी Leibaga sida haujik phawbada COVID-19 na naramba miyoi puna lak taramathoi lising mariputaruk sani ohum layengduna naba phankrai. Haukiba pung kunmarida miyoi lising nifu samnga marudra mari naba phanki naba phabagi sang sada humpumanga dasmik taret taruk yaure. Kendra gi haksel amasung yai phayumbal mantraloy na hai ngarang nong makhakta dalena asina naraba miyoi lising yangkhaini thoi samapan humbudrani thoi thengnaki. Masi tharaga leibaga sida lena asina naraba miyoi puna lak tarani pal lising ahum satruk marifumanga sure. Active case na punna miyoi lak manga lising marudra taret sahum yangki taret leiri. Ngarang khaktada miyoi satret humudra mathoi lena asina maram oiduna leikidabadagi. Haujik phawbada lena asina leikidaba miyoi lising kuntrani pan sam kuntra manga sure. Sibigi sang tapna hantharaktuna sada ani dasmik ama da leiri. Nagaland COVID-19 na naraba miyoi lising ani henkre. Ngarang khaktada miyoi sam marudra mari lena asina naba thengnaki. Raija da ngarang thengnaki ba masing asi nongma khaktada henkatpa khwaidagi yamba sang ni hairi.
Raijagi Haksel amasung Yaipa Yumbal Mantri na Twitter da thagalakpa warol amada hai ngarang khakta Raiju da punna sample sanipani phumanga test tauki makoi sing aduge manungda sam kunsa taruna Dimapur dagini kuni thoyamana Kohima dagini ataina tongan ba jila sing dagini Haujik phawada Raiju da punna miyoi lising ani samu kun marpan leina asina na bagi manungda miyoi lising ama samri humudra humdoina active case ni miyoi satruk ni phuni pandi na ba phaduna mayum da halan khre miyoi marina leina asina maram moiduna lekhidre Tripura da leina asina ngarang miyoi ohum lekhidre masi tharuga Raiju da leina asina maram moiduna lekhidaba miyoi punna kuntaret sure active case na lising ama satret kunsama pa leidi Amarom da Assam da leina asidigi naba phakraba paramilitary forcing na Raiju gi COVID leina naraba miyoi singi damak plasma therapy to boda mateng pangmigi apama phongdokre Raiju gi Haksel Matri Himanta Biswa Sharma ga paramilitary forcing gi makok thongbo official singa Guwahati da ngarang mifam pangthokhi mifam aduda paramilitary forcing na hiram asida Raiju sarkar da mateng panglagani haina phongdokhi plasma therapy tongnabagi damak anaba sama taramanga khandoktuna thamle Bihar da ising isaugi phibam haujik sulu na leiri Gandak Buri Gandak Bagamati amasung Athawara gi turel singna anema mafam sing thumjin khre Muzaffarpur da Tirhut ki Torban kaibadigi mafam kaya ising thumjin khre Zila Taramari gi mi lak yankhai mangarom isaugi awaba mayok nari Khwaidagi phibam luna soglaba Darbanga jila da mi lak taratare lom isaugi awaba mayok nari Isaugi awaba ka hena mayok nari ba jila sing adudi Muzaffarpur Samastipur Sitamarhi amasung East Champaran jilani Panchayat lising ama yakai mapan district headquarters singa lambi phaunadre Darbanga Samastipur section gi rail lambi singda rail chenba lepkhre jila asigi mafam kaya da gari satpa yaduduna panduna leiri mi kan bamusung tengbang bibigi thabak kanna chathari Imphal ngasi phongba pause singi maroi ba pau singi tambak Wahengbam Rajesh leire Rajesh Thakajari Dwijamani Imphal ngasi phongba pause singi ahan balamai da phongnariba pau khara panba tarabadi Manipur COVID-19 positive oba masing hengalagli haiba Mukhyamantri N Biren na phamung chohum leba COVID care center hangdokhiba PMJAY amasung CMHT gi damak hospital singa MOU sahi taunakhiba asini Local transmission leiragazu community transmission di leitri haiba Mukhyamantri N Biren gi wafamna naharu gi thokdang da banner headline tawduna fongle pawasi Imphal Free Press Isel Express People's Chronicle gina ahan be headline tawre Awareness what patigi local transmission horakpani positive oiraba sing losin duna laiganu haiba Mukhyamantri gi wafam ileibaki ahan be headline tawri pawasi Manipur Mail gisu ahan be headline tawri Quarantine tawna khibadegi lambi lamjau da police u khidre haiba pawasi sana laibak ta banner headline tawduna fongle Mapan da chatludaba miyoi marfu nauna positive oiba thengna kre haiba sina huye lampau da banner headline tawri pawasi Sangai Express Iniskina ahan be headline tawri Pung kunmari da marfu mapan hengaki kuntra mapan discharge tauki haibasina pongna phongge ahan be headline tawre pulap juar sanaba yu thakpa saksa naba thinglasi haiba Mukhyamantri gi wafam na Sangai Express Manipuri gi ahan be headline ori Delhi University gi professor ama KCP MC ga mari leinai haibigi matang da NIA na thijanbegi thabak chathakre haiba pawama People's Chronicle amasung pongna from the phongli Thabak dauriba water resources ki employee taramatoi gi mingda pension lauthoklamle haiba pawma Sangai Express Manipuri da fongle Thawal SP Ibomsa gi lamjing makhada COVID-19 laichat ngakthoknaba thorang singthani ngai ni haiba pawma Isel Express da fongle Laisemba sana jawbu Rajya Sabha gi MP khankhibagi mayokta Manipur High Court ta election petition file tawrakle haiba pawma huelam pawda fongle Climate change na maram oiduna lamdam sigi mahoksadagi leijaraklaba uchek amasung pambi kayamarom mangtharakle haiba report ama Sangai Express English ta phongli Lockdown na maram oiraga mayum maikei leijadraba miyoi kaya chara hele haiba pawma sana leibaki anchor kalam da phongli Pause sing da phongna riba atai paw khradi PG amasung graduate terminal semester exam amuk hanna khanagadabani haiba MSU gi wafam teacher education gi wathok solve tawnaba honadre haiba desang gi wafam India gi apunba COVID-19 masing hengalakpagi paw sodium hypochlorite saithokpana haksang da soali haiba additional director health ki wafam rapid antigen test ta negative oibasing RT-PCR test amuk hangadabani haiba wafam sing asini Dwijamani Thagasari Rajesh Aroibada maroiba pawmuk Manipur da COVID-19 positive oiba miyoi lising ohum yagudaba khajikta ngaisilaklai Lebaga sida COVID-19 na naramba miyoi punna laktara mathoi lising maripu taruk sani ohum layang duna naba fankre naba parakpagi sang sada humpumanga dasmik tare taruk yaure amasung Bihar da ising isaugi phibam haujik sulu na leiri Paulo izare